Paisabu udawada panbra. Ngasidi paisa pambi thasi. Tumlingi de fawba paisa lakpagi lambi ama thiba ngamdrabadi nahak punsi supa thabak suba tabani. Nahak na khalam bayai masi karamna oithokadoribano. Paisa leptana pangadaba paisa pambi ama thaba ngamlabadi adongi paisa watloidoribani. Paisa pambi edudi investing ni. Stock market ta paisa thadabagi kannaba ahum mayamda haijage. Number 1 return, number 2 dividend, number 3 bonus. Stock market karino khangbiningbा singna video asi yengbiu. Video asigi link description da hapcharamge. Okay, adudi ngusagi point ahum adu amamamta oina sugaina amuk haijaraklage. Number 1 return. Afava company amana changchatta 12% return di pirakani. Potchagi mamal hengalakpagi chang haibadi inflation rate na 5% oiragadi adumna thadakiba paisa adu itongda tongle. Karigumba adumna lupa lakh ama company afava mari manga thiraga thadare khalasi. Hariba senpham asi chahi kunthra lokthokna thame khalasi. Adu oiragadi lupa lakh ama adu paisa kya oirkadage yengsi. Adomgi thadakiba senpham lupa lakh ama halakpa chahigi interest 12%, thadaba chahi masing kunthra. Chahi kunthra gi matungda adumna fangadoriba apunba senpham asi lupa lakh kungamapal ni. Warren Buffett America machani mahak investor amani. Mahak ki chahi 93 sure. Handaki chahi 2024 gi mahak ki net worth 13,780 crore US dollar ni. Mahakna masaki chahi taramathoi subadagi stock market ta paisa thadava haurakhi. Number 2 dividend. Company amana sendong laklagadi senpham khara mahaki investor singda yanthokani. Masi matam sangna paisa thadava miyoi singna phangani. Number 1 da haikiba return aduga masiga tonghali madasu phangani masisu phangani. Khudam oina Tata Steel na 2024 sahi asigi oina 21 June da dividend piki. Share amada lupa ahumga paisa homfu piki. Karigumba nahakna Tata Steel gi share lising ama leiram labadi adom lupa lising ahumga satruk phanglamgani. Yamdaba senpham oirabasu thabak surudana lakpana kanabadi oigani. Number 3 bonus. Company amana sendong yamna leiragadi magi shareholder singda bonus su pigani. Karigumba adomna paisa thadaruba company aduna sendong yamna leiragadi adom su bonus phangba yaribani. Kudam oina Newzen Software Technologies Limited company asina 2024 gi January 12 ta magi shareholder singda 1:1 da bonus piki. Haibadi share ama khudingi share ama free da piki. Adomsu hairiba company asida karigumba share ama leiram labadi share ama free da phanglamgani. Masini stock market ta paisa thadavagi kannaba ahum. Adomgi wana tanjaba paisa mamal yami. Karigumba adomna stock market ta paisa thadaba pamlagasu haisingna company adugi maramda thizilaba matung adomgi paisa adu thadabiu. Aikhoi khudingmak inak khulsi mayam punamakpu thakatchari.